ꯑꯍꯥꯟꯕ ꯑꯦꯄꯤꯁꯣꯗꯇ ꯃꯌꯥꯝꯅ ꯌꯦꯡꯕꯤꯈ꯭ꯔꯦ ꯁ꯭ꯅꯦꯍꯥꯅ ꯁꯅꯥꯊꯣꯏꯕꯨ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯅ ꯂꯩꯔꯤꯕ ꯃꯔꯤꯁꯦ ꯇꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯤꯕꯗꯨꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯅꯦꯍꯥ ꯀꯔꯟꯒ ꯂꯣꯏꯅꯅ ꯄ꯭ꯂꯥꯟ ꯁꯤꯜꯂꯒ ꯁꯅꯥꯊꯣꯏꯒꯤ ꯃꯅꯥꯛ ꯆꯪꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯁꯣꯝꯗꯅ ꯁꯅꯥꯊꯣꯏ ꯇ꯭ꯌꯨꯁꯟ ꯑꯣꯖꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗ ꯈꯣꯏꯗꯥꯕ ꯍꯧꯔꯛꯂꯦ꯫ ꯁ꯭ꯅꯦꯍꯥꯅ ꯁꯅꯥꯊꯣꯏꯕꯨ ꯊꯣꯏꯕꯤꯒ ꯂꯣꯏꯅꯅ ꯎꯔꯨꯕꯗ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯍꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯃꯔꯤꯈꯛ ꯌꯥꯎꯔꯝꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅꯅꯣ? ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯅꯠꯇ꯭ꯔꯥꯕ ꯆꯥꯃꯁ ꯑꯃꯠꯇ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ? ꯑꯩꯅ ꯀꯌꯥ ꯋꯥꯅ ꯑꯃꯒꯤ ꯂꯨꯍꯣꯡꯕꯗꯩ ꯑꯃꯃꯝ ꯇꯧꯅ ꯌꯦꯞꯆꯔꯛꯑꯒ ꯇꯨꯡꯁꯟꯖꯔꯤꯕ ꯅꯪꯅ ꯑꯃꯨꯛꯇꯗ ꯃꯔꯤ ꯃꯥꯡꯍꯟꯈ꯭ꯔꯤꯅꯤꯅꯦ꯫ ꯌꯥꯔꯣꯏ ꯅꯪ, ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ, ꯂꯨꯍꯣꯡꯕꯤꯗꯕ ꯌꯥꯔꯣꯏ ꯅꯪ꯫ ꯀꯔꯤꯅꯣ ꯄꯄꯥ ꯀꯔꯟ ꯇꯨꯔꯟ ꯉꯥꯡꯂꯤꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯕ ꯋꯥꯀꯥꯁꯦ ꯀꯔꯟ ꯇꯨꯔꯟꯗ ꯇꯥꯔꯦꯅꯦ꯫ ꯆꯥꯃꯁꯁꯤꯅ ꯊꯣꯡꯒꯗꯕꯅꯤꯅ ꯀꯣꯛꯇ ꯈꯪꯉꯨ꯫ ꯆꯪꯉꯣ ꯃꯅꯨꯡꯗ꯫ ꯍꯦ ꯏꯁꯣꯔ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯕꯨද්ධꯤ ꯂꯧꯁꯤꯡ ꯈꯔ ꯍꯥꯞꯄꯤꯌꯨ ꯀꯩꯅꯣ? ꯆꯥꯃꯁ ꯃꯔꯤ ꯁꯨꯔꯦ ꯃꯥꯡꯍꯜꯂꯤꯁꯦ꯫ ꯍꯌꯦꯡꯗꯤ ꯔꯦꯁꯇꯨꯔꯦꯟꯗ ꯑꯣꯏꯅ ꯄꯨꯒꯦ, ꯑꯗꯨꯅ ꯐꯅꯤ꯫ ꯗꯨꯛꯅ ꯂꯥꯛꯏꯗꯣ ꯅꯊꯧꯒ ꯂꯩꯖꯗ꯭ꯔꯣ ꯅꯌꯨꯝꯗ? ꯑꯣ, ꯅꯣꯏꯒꯨꯝꯕ ꯅꯠꯆꯗꯕꯗꯣ꯫ ꯒꯙꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯤꯡꯗꯕ ꯀ꯭ꯂꯥꯁ ꯍꯧꯔ ꯂꯥꯛꯄ ꯅꯣꯏꯅꯁꯨ꯫ ꯌꯥꯔꯦ, ꯅꯪꯗꯤ ꯃꯍꯥꯄꯟꯗꯤꯠꯅꯤꯅ ꯑꯗꯨꯅ ꯀ꯭ꯂꯥꯁ ꯑꯃꯗ ꯍꯟꯖꯤꯟ ꯇꯝꯃꯤꯅꯤꯅꯦ꯫ ꯑꯁ ꯌꯥꯔꯦ, ꯂꯣꯏꯁꯜꯂꯣ ꯀꯩꯅꯣ ꯅꯪꯁꯨ꯫ ꯃꯆꯤꯟꯁꯦ ꯆꯣꯉꯥ ꯇꯧꯅ ꯑꯗꯨꯝ ꯈꯣꯡꯅ ꯂꯩꯅꯤ꯫ ꯀꯔꯟ, ꯁ꯭ꯅꯦꯍꯥꯗꯤ ꯂꯥꯛꯇ꯭ꯔꯕꯣ ꯉꯁꯤ? ꯁꯛ, ꯉꯁꯤꯇ ꯋꯥꯈꯜ ꯇꯥꯔꯛꯏꯔꯣ ꯅꯪ? ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯂꯩ ꯅꯪꯒ ꯍꯥꯏꯒꯦ ꯇꯧ꯫ ꯅꯪ ꯋꯥꯔꯤꯒ ꯇꯣꯛꯈ꯭ꯔꯣ, ꯑꯩ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯇꯥꯎꯅꯦ꯫ ꯅꯪ ꯅꯌꯥꯝꯕ ꯉꯁꯤ ꯗꯦꯠꯀ ꯆꯠꯂꯨꯏ ꯈꯪꯕ꯭ꯔꯣ? ꯀꯅꯥꯒ ꯆꯠꯂꯨꯏꯅꯣ ꯍꯥꯏꯔꯧꯅꯦ꯫ ꯑꯩ ꯏꯊꯧ ꯂꯩꯇ꯭ꯔꯕꯣ? ꯍꯥꯏꯔꯧꯅꯦ꯫ ꯀꯅꯥꯒ ꯆꯠꯂꯨꯏꯅꯣ? ꯑꯣꯖꯥꯒꯤ ꯃꯆꯥꯅꯨꯄꯤꯒ꯫ ꯃꯥꯏ ꯃꯤꯡ ꯀꯔꯤ ꯀꯧꯔꯤ ꯈꯪꯕ꯭ꯔꯥ? ꯊꯣꯏꯕꯤ꯫ ꯅꯪꯗꯤ ꯃꯥꯒꯤ ꯃꯤꯡꯐꯥꯎ ꯈꯪꯂꯝꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ? ꯑꯩ ꯃꯥꯏ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪ ꯂꯣꯏ ꯂꯥꯛꯑꯕꯅꯤ꯫ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯕꯣ꯫ ꯃꯥꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗ ꯁꯣꯝꯗꯃꯨꯛ ꯀꯣꯏꯕꯅꯦ, ꯑꯗꯨꯒ ꯑꯥꯏꯁꯀ꯭ꯔꯤꯝꯃꯨꯛ ꯆꯥꯕꯅꯦ, ꯃꯣꯃꯣꯃꯨꯛ ꯆꯥꯔꯦ꯫ ꯚꯥꯏ, ꯑꯩ ꯄꯨꯟꯁꯤꯒꯤ ꯕꯦꯁ ꯃꯣꯃꯣꯅꯤ ꯃꯥꯒ ꯂꯣꯏꯅꯅ ꯆꯥꯔꯤꯗꯣ꯫ ꯑꯣ, ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯤ ꯀ꯭ꯂꯥꯁ ꯍꯧꯔꯁꯤꯔꯣ? ꯁ꯭ꯅꯦꯍꯥꯗꯤ ꯀꯩꯗꯧꯔꯦ ꯂꯥꯛꯇ꯭ꯔꯗꯤ? ꯑꯣꯖꯥ, ꯃꯥ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ, ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯤꯅꯤ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯇ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯗꯦꯠꯇꯒ ꯆꯠꯈ꯭ꯔꯤ ꯖꯥꯠꯂꯣ ꯍꯥ? ꯑꯗꯨꯏ ꯃꯑꯣꯡꯗ ꯑꯣꯏꯗꯤ ꯅꯪ ꯅꯆꯦ ꯅꯍꯥꯟꯗꯩ ꯁ꯭ꯀꯨꯜ ꯀꯥꯔꯛꯇ꯭ꯔꯤꯁꯦ ꯀꯅꯥꯗ ꯆꯦꯟꯈ꯭ꯔꯒꯦ ꯍꯥ? ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅ ꯂꯩꯔꯨ ꯍꯥꯏ ꯃꯠꯇꯦ꯫ ꯂꯥꯏꯔꯤꯛꯇ ꯅꯃꯥꯏ ꯑꯣꯟꯁꯤꯜꯂꯨ꯫ ꯉꯁꯤꯗꯤ ꯖꯤꯀꯦ ꯀ꯭ꯂꯥꯁꯅꯤꯅ ꯑꯣꯖꯥ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ꯫ ꯍꯥꯏꯔꯣ ꯌꯦꯡꯒꯦ, ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯍꯤꯔꯣ ꯑꯃꯒꯤ ꯃꯤꯡ ꯍꯥꯏꯔꯣ꯫ ꯑꯣꯖꯥ ꯃꯤꯡꯗꯨꯕꯨ ꯉꯁꯥꯏꯇ ꯈꯨꯠꯂꯥꯏꯕꯣꯏ꯫ ꯅꯣꯏ ꯅꯄꯥꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ꯭ꯔꯥ ꯍꯥ? ꯚꯥꯏ, ꯑꯣꯖꯥꯒ ꯃꯁꯤꯒꯁꯦ ꯃꯕꯥꯅꯤꯁꯦ ꯆꯞ ꯃꯥꯟꯅꯩꯍꯦꯕꯣ꯫ ꯃꯨꯇ꯭ꯔꯤꯛ ꯃꯨꯔꯗꯅ, ꯑꯗꯨꯒ ꯃꯥꯏ ꯃꯆꯦꯗꯅ ꯗꯨꯛ ꯌꯥꯝ ꯀꯃꯥꯏꯅ ꯉꯧꯔꯤꯕ ꯈꯪꯗꯦꯅꯦ꯫ ꯊꯤꯒꯠꯇ ꯌꯥꯗ꯭ꯔꯦ ꯃꯗꯨ꯫ ꯁꯅꯥꯊꯣꯏ, ꯅꯪ ꯈꯪꯕ꯭ꯔꯥ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯁꯦ ꯀꯩꯅꯣ ꯍꯥꯏꯅ? ꯈꯪꯉꯤ ꯚꯥꯏ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯈꯪꯒ꯭ꯔꯥꯎ ꯆꯦꯟꯗ ꯆꯞꯈꯤꯕ, ꯑꯗꯨꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡ ꯂꯩꯇꯦ ꯚꯥꯏ꯫ ꯗꯨ ꯅꯠꯇꯦꯅꯦ ꯚꯥꯏ ꯑꯩꯅ ꯍꯥꯏꯁꯦ꯫ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯒ ꯃꯥꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯒ ꯂꯩꯔꯝꯕ ꯎꯔꯗꯤ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝ ꯂꯩꯇꯦ꯫ ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯅꯪ ꯁꯥꯏꯗꯣ ꯀꯅꯥꯒ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯎꯔꯨꯔꯒꯦ ꯍꯥꯏꯁꯦ? ꯀꯩꯅꯣ ꯚꯥꯏ, ꯋꯥ ꯈꯨꯗꯤꯡꯒꯤ ꯆꯀꯤ ꯂꯥꯎꯔꯤꯗꯣ? ꯃꯤꯅ ꯑꯔꯨꯕ ꯋꯥ ꯍꯥꯏꯔꯒ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯈꯔ ꯇꯝꯃꯨ ꯈꯪꯕ꯭ꯔꯥ? ꯁꯤꯔꯤꯌꯁ ꯑꯣꯏꯕꯒꯤ ꯒ꯭ꯌꯥꯟꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯛꯇ꯭ꯔꯁꯨ ꯌꯥꯅꯤ꯫ ꯀꯅꯥꯗ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯇꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯐꯖꯅ ꯈꯪꯉꯤ꯫ ꯑꯗꯨꯒꯤ ꯂꯝꯕꯤꯗꯅꯦ ꯐꯖꯅ ꯆꯠꯊꯔꯤ ꯑꯩ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯣꯛ 3 ꯐꯥꯎꯕ ꯃꯔꯤꯁꯦ ꯇꯠꯅꯍꯟꯅꯔꯣꯏꯗꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯁꯤꯔꯤꯌꯁ ꯑꯣꯏꯗꯦꯅꯦ ꯚꯥꯏ ꯅꯪ꯫ ꯁꯅꯥꯊꯣꯏ, ꯅꯪ ꯑꯝꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯌꯥꯒꯗ꯭ꯔꯣ? ꯄ꯭ꯂꯤꯖ꯫ ꯌꯦꯡꯉꯨꯗꯣ, ꯅꯇꯩꯃꯩ ꯃꯦꯁꯦꯖ ꯂꯥꯛꯑꯦ꯫ ꯑꯩꯉꯣꯟꯗ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣ ꯍꯥꯏ꯫ ꯈꯜꯂꯨꯅꯦ ꯅꯪ, ꯃꯥꯏ ꯊꯕꯛ ꯂꯩꯔꯝꯃꯗꯤ ꯃꯅꯨꯡꯗ ꯁꯨꯝ ꯂꯥꯛꯑꯒꯁꯨ ꯍꯥꯏꯕ ꯌꯥꯕꯅꯦꯕ꯫ ꯃꯄꯥꯟꯗ ꯀꯧꯔꯛꯏꯁꯦ ꯃꯑꯣꯡ ꯑꯃꯅꯤ꯫ ꯀꯩꯅꯣ ꯚꯥꯏ, ꯃꯄꯥꯟꯗ ꯊꯕꯛ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯕꯨ ꯃꯄꯥꯟꯗ ꯀꯧꯔꯤꯅꯤꯅ? ꯅꯠꯇꯦꯅꯦ, ꯅꯪ ꯁꯤꯁꯨ ꯄꯪꯈ꯭ꯔꯦꯗ꯫ ꯂꯩꯁꯥꯕꯤꯅ ꯁꯨꯃꯥꯏꯅ ꯀꯧꯔꯛꯄ ꯍꯥꯏꯁꯦ ꯃꯔꯧ ꯂꯩ꯫ ꯑꯩ ꯈꯟꯖꯧ ꯍꯥꯏꯗꯗꯤꯅꯦ ꯃꯥꯏꯁꯦ ꯆꯦꯜꯂꯁꯤ ꯍꯥꯏꯗꯤ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯣ, ꯀꯣꯛ ꯐꯕꯧ, ꯅꯀꯣꯛꯇꯣ ꯁꯤꯒꯨꯝꯕ ꯀꯔꯟ ꯇꯨꯔꯟꯇ ꯈꯟꯗꯅ ꯌꯥꯗ꯭ꯔꯦ ꯅꯪ꯫ ꯈꯔꯁꯨ ꯑꯐꯕ ꯈꯟꯕ ꯇꯝꯃꯨ ꯀꯩꯅꯣ? ꯑꯁ, ꯅꯪ ꯁꯤꯁꯨ ꯀꯔꯝꯕ ꯗꯨꯅꯤꯌꯥꯗ ꯍꯤꯡꯂꯤꯒꯦ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯆꯍꯤ ꯀꯌꯥꯗ ꯃꯌꯨꯝ ꯄꯥꯟꯅꯩ ꯈꯪꯕ꯭ꯔꯥ? ꯃꯥꯗꯤ ꯃꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯒ ꯆꯦꯜꯂꯁꯤ ꯍꯥꯏꯖꯗꯩ ꯇꯧꯔꯤꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯒ ꯅꯪ ꯅꯌꯥꯝꯕꯁꯨ ꯐꯠꯇꯕꯗꯤ ꯅꯠꯇꯦꯍꯦ, ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔ ꯄꯣꯠꯅꯤ꯫ ꯃꯥꯅ ꯆꯦꯜꯂꯁꯤꯕꯨ ꯍꯥꯏꯔꯕ ꯅꯪ ꯅꯌꯥꯝꯕ ꯆꯦꯟꯒꯅꯤ, ꯃꯃꯥꯡ ꯊꯥꯅ ꯆꯦꯟꯒꯅꯤ꯫ ꯍꯣꯏ, ꯆꯦꯜꯂꯨ, ꯅꯊꯨꯟ ꯊꯥꯡꯒꯠꯂꯒ ꯆꯦꯜꯂꯨ꯫
ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯁꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧ ꯇꯥꯕꯅꯤ ꯀꯩꯅꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩ ꯍꯧꯖꯤꯛ ꯊꯥꯈꯤꯒꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁ ꯂꯣꯏꯗ꯭ꯔꯤ ꯀꯃꯥꯏꯅ ꯊꯣꯛꯂꯛꯇꯣꯏꯅꯣ ꯑꯁ ꯑꯗꯨꯕꯨ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂ ꯊꯣꯛꯂꯛꯎ ꯀꯩꯅꯣ ꯍꯣꯏ ꯑꯩ ꯇ꯭ꯔꯥꯏ ꯇꯧ ꯌꯦꯡꯒꯦ ꯑꯣꯖꯥ ꯑꯩ ꯏꯝꯄꯣꯔꯇꯦꯟ ꯀꯣꯜ ꯑꯃ ꯇꯧꯒꯗ ꯂꯩꯔꯦ ꯃꯤꯅꯤꯠ ꯑꯅꯤꯗ ꯂꯥꯛꯀꯦ ꯑꯣꯖꯥ ꯅꯪꯒꯤ ꯀꯔꯤ ꯏꯝꯄꯣꯔꯇꯦꯟ ꯀꯣꯜꯅꯣꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯨꯏꯗꯣ ꯑꯩ ꯊꯣꯛꯂꯛꯄꯗ ꯃꯆꯥ ꯄꯣꯛꯂꯩ ꯇꯧ ꯂꯩꯍꯧꯋꯦ ꯑꯗꯨ ꯂꯥꯕ ꯄꯣꯛꯂꯩꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯣꯝ ꯄꯣꯛꯂꯩꯔꯥ ꯍꯪꯒꯦ ꯇꯧꯕꯅꯦ ꯑꯦ ꯑꯗꯨꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯤꯍꯦ ꯐꯔꯦ ꯐꯔꯦ ꯆꯣ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯍꯥꯏꯔꯛꯎꯀꯣ ꯂꯥꯕ꯭ꯔꯥ ꯑꯃꯣꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯣꯏ ꯐꯅꯤ ꯑꯣꯖꯥ ꯍꯦ ꯇꯥꯎ ꯂꯥꯕ ꯑꯣꯏꯔꯗꯤ ꯂꯥꯛꯄꯗ ꯃꯤꯊꯥꯏ ꯌꯥꯎꯔꯛꯎ ꯆꯦꯜꯂꯁꯤꯔꯣ ꯀꯔꯤ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯕꯣ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯩ ꯀꯧꯔꯤꯅꯣ ꯋꯥꯔꯤ ꯁꯥꯕꯩ ꯋꯥꯔꯤ ꯁꯥꯕꯩ ꯀꯧꯔꯤꯕ ꯑꯩꯅ ꯁꯣꯝꯗ ꯀꯔꯤ ꯀꯩꯁꯨꯝ ꯈꯟꯗꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯅꯣ ꯁꯅꯥꯊꯣꯏ ꯅꯪ ꯊꯥꯖꯔꯣꯏ ꯑꯩ ꯌꯨꯝꯗꯒꯤ ꯀꯌꯥꯅꯤ ꯃꯇꯨꯡꯗ ꯊꯣꯛꯄ ꯐꯪꯉꯤꯅꯣ ꯍꯥꯏꯗꯣ ꯅꯍꯥꯟ ꯀꯣꯏꯕ ꯄꯨꯕꯤꯕꯩꯗꯃꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯦ ꯑꯗꯨꯒꯤꯕꯨ ꯊꯦꯡꯛ ꯌꯨ ꯍꯥꯏꯕ ꯃꯊꯧ ꯇꯥꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯀꯩꯅꯣ ꯐꯔꯦꯅꯦ ꯍꯌꯦꯡ ꯑꯩ ꯐ꯭ꯔꯤ ꯂꯩ ꯀꯣꯏꯕ ꯆꯧꯁꯤꯔꯥ ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯇ꯭ꯌꯨꯁꯟ ꯂꯦꯞꯄ ꯇꯥꯅꯤ ꯑꯦ ꯀꯩꯝ ꯀꯥꯏꯗꯦ ꯇ꯭ꯌꯨꯁꯟꯗꯤ ꯀꯣꯟꯅ ꯇꯝꯃꯁꯨ ꯌꯥꯕꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯗꯤ ꯇ꯭ꯌꯨꯁꯟ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯐꯥꯎ ꯂꯦꯞꯊꯣꯛꯀꯦ ꯍꯥꯏꯃꯤ ꯌꯦꯡꯉꯨ ꯅꯪ ꯐꯖꯅ ꯈꯜꯂꯨ ꯅꯪ ꯃꯍꯩ ꯇꯝꯕꯗꯗꯤ ꯑꯀꯥꯏꯕ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯑꯦ ꯑꯗꯨꯒꯤ ꯅꯪ ꯀꯔꯤꯝ ꯀꯣꯛ ꯁꯥꯕꯤꯔꯨꯅꯨ ꯅꯪ ꯐꯣꯟꯗ ꯇꯧꯔꯛꯎ ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯐꯪꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯐꯪꯅꯁꯤ ꯆꯠꯂꯦ ꯕꯥꯏ ꯑꯣꯖꯥ ꯉꯁꯤꯒꯤꯁꯤꯗ ꯂꯣꯏꯁꯜꯂꯁꯤꯗ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯅꯪ ꯇꯨꯝꯅꯤꯡꯉꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯅꯪ ꯂꯣꯏꯁꯜꯂꯣ ꯍꯥꯏꯕꯒ ꯑꯩ ꯂꯣꯏꯁꯟꯒꯗ꯭ꯔꯣ ꯅꯪ ꯒꯙꯥ ꯆꯨꯖꯔꯁꯨ ꯀꯔꯤꯝ ꯇꯧꯖꯗ꯭ꯔꯁꯨ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡꯗꯤ ꯄꯥꯔꯤꯗꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯑꯉꯥꯡꯁꯥ ꯂꯣꯏꯁꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯀꯅꯥꯒꯤ ꯃꯄꯥꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯠꯅꯣ ꯉꯁꯤꯃꯨꯛ ꯍꯣꯏ ꯀꯩꯗꯧꯔꯒꯦꯅꯦ ꯁꯨꯇꯤ ꯑꯣꯏꯔꯦ ꯂꯥꯎꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯣ ꯑꯣ ꯁꯨꯇꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯅꯅꯥ ꯄꯪꯕ꯭ꯔꯣ This person's phone is switched off. Please try later. ꯀꯅꯥ ꯈꯥꯏꯔꯤꯅꯣ ꯌꯥꯝ ꯕꯤꯖꯤ ꯑꯣꯏꯔꯦꯗ ꯐꯣꯟꯗ ꯈꯥꯏꯔꯤ ꯅꯠꯇꯦ ꯁ꯭ꯅꯦꯍꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯅꯣꯠ ꯔꯤꯆꯦꯕꯜꯗ ꯍꯥꯏ ꯂꯩꯔꯦꯕꯣ ꯅꯪ ꯑꯃꯨꯛ ꯍꯧꯔꯕ ꯁ꯭ꯅꯦꯍꯥ ꯍꯥꯏꯅ ꯉꯁꯤꯇꯅꯤꯅ ꯃꯥꯅ ꯇ꯭ꯌꯨꯁꯟ ꯂꯥꯛꯇ꯭ꯔꯤꯁꯦ ꯍꯌꯦꯡꯗꯤ ꯂꯥꯛꯆꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯐꯜꯇꯨꯗ ꯀꯣꯛ ꯁꯥꯗꯅ ꯑꯗꯨꯒ ꯇꯣꯛꯈ꯭ꯔꯣ ꯅꯪ ꯅꯌꯥꯝꯕ ꯍꯌꯦꯡ ꯇ꯭ꯌꯨꯁꯟ ꯂꯥꯛꯑꯣꯏ ꯀꯔꯤꯒꯤ ꯅꯪ ꯅꯌꯥꯝꯕ ꯍꯌꯦꯡ ꯅꯨꯄꯤ ꯆꯦꯟꯁꯤꯟꯗ꯭ꯔꯣꯕꯅꯤ ꯅꯀꯣꯛ ꯐꯠꯇ꯭ꯔꯕꯣ ꯐꯥꯒꯤ ꯇꯧꯔꯤꯅꯤꯍꯦ ꯅꯪꯁꯤꯁꯨ ꯗꯦꯠꯇ ꯆꯠꯂꯨꯒꯦ ꯇꯧꯔꯤꯅꯤ ꯀꯔꯝꯕ ꯃꯐꯝꯗ ꯄꯨꯁꯤꯒꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯪ ꯍꯥꯏꯔꯧꯅ ꯀꯩꯅꯣ ꯐꯖꯕ ꯃꯐꯝ ꯑꯃ ꯈꯪꯗꯦ ꯅꯪ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨ ꯀꯩꯅꯣ ꯑꯩꯗꯤ ꯈꯜꯂꯤꯃꯤ ꯅꯣꯏꯗ ꯑꯣꯏꯅ ꯄꯨꯔꯛꯁꯤꯔꯥ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯤꯅꯦꯕ ꯚꯥꯏ ꯅꯪꯕꯣ ꯈꯜꯂꯤꯃꯤ ꯐꯖꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯄꯨꯒꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯁꯥꯒꯦ ꯄꯨꯟꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝ ꯃꯥꯒ ꯂꯣꯏꯅꯅ ꯁ꯭ꯄꯦꯟ ꯇꯧꯒꯦ ꯍꯥꯏꯅ ꯋꯥ ꯑꯃ ꯍꯥꯏꯔꯨꯔꯥ ꯅꯪ ꯈꯜꯂꯤ ꯅꯪ ꯇꯧꯔꯤꯁꯤꯡꯁꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯑꯦꯛꯆꯨꯋꯦꯂꯤꯗꯤ ꯅꯪ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯑꯔꯥꯟꯕ ꯂꯝꯕꯤꯅꯤ ꯚꯥꯏ ꯐꯖꯅ ꯈꯟꯅ ꯌꯦꯡꯉꯨ ꯃꯇꯝ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ ꯂꯥꯏꯐ ꯁꯦꯇꯜ ꯑꯣꯏꯗꯣꯏꯅꯤ ꯀꯥꯏꯗꯩꯅꯣ ꯃꯩꯈꯨ ꯈꯨꯔꯤꯁꯦ ꯑꯆꯥꯛꯄ ꯃꯅꯝ ꯅꯝꯃꯤꯅꯦ ꯑꯣ ꯅꯪꯉꯣꯟꯗꯩ ꯑꯣꯏꯕꯣꯔꯦ ꯅꯪ ꯆꯥꯛꯂꯤꯅꯤꯅꯦ ꯍꯥ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯌꯥꯔꯦ ꯕꯕꯥ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯅ ꯇꯝꯂꯒ ꯅꯪꯅ ꯑꯃꯨꯛ ꯑꯣꯖꯥ ꯁꯥꯖꯜꯂꯤꯅꯤꯅꯦ ꯍꯥ ꯌꯥꯔꯦ ꯆꯠꯂꯦ This person's phone is switched off. Please try later. ꯅꯪ ꯀꯥꯏꯗꯅꯣ ꯑꯩꯉꯣꯟꯗ ꯄꯨꯔꯛꯏꯁꯤꯕꯣ ꯑꯩꯅ ꯁꯣꯝꯗ ꯐꯖꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯆꯠꯀꯅꯤ ꯀꯥꯏꯅ ꯈꯜꯂꯝꯃꯒ ꯅꯪꯅ ꯃꯣꯠꯈ꯭ꯔ ꯃꯐꯝꯁꯤꯒ ꯄꯨꯔꯛꯏꯅꯤꯅꯦ ꯍꯥ ꯀꯥꯏꯗ ꯃꯣꯠꯂꯒꯦ ꯁꯤꯕꯨ ꯅꯪ ꯃꯥꯒꯤ ꯃꯣꯃꯣ ꯆꯥꯔ ꯈꯪꯒꯅꯤ ꯆꯠꯅꯤꯒꯤ ꯈꯨꯍꯥꯎꯗꯨꯒ ꯁꯨꯞꯀꯤ ꯈꯨꯍꯥꯎꯗꯨꯒ ꯑꯁ ꯂꯣꯏꯔꯦ ꯍꯣꯏ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯃꯐꯝꯁꯦ ꯈꯔ ꯀꯝꯐꯔꯇꯦꯕꯜ ꯑꯣꯏꯗꯦꯕ ꯐꯖꯅ ꯐꯝꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯗꯤ ꯅꯨꯡꯉꯥꯏꯗꯅ ꯏꯅꯥꯎ ꯐꯝꯐꯝꯗꯤ ꯁꯤꯗꯁꯨ ꯂꯩꯔꯤꯁꯤꯗꯤ ꯁꯤꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯔꯨ ꯅꯪ ꯑꯇꯦꯛ ꯑꯔꯥꯛꯁꯤꯗ ꯐꯝꯒꯗꯕ ꯃꯤꯔꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯁꯤꯗ ꯐꯔꯤꯁꯤꯕꯨ ꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯐꯝꯂꯁꯤ ꯌꯥꯏ ꯀꯩꯅꯣ ꯑꯩꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯐꯝꯁꯤꯜꯂꯣ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯅꯥꯊꯣꯏ ꯑꯩ ꯋꯥꯁꯦ ꯍꯥꯟꯅ ꯇꯥꯎ ꯑꯩ ꯈꯪꯉꯤ ꯅꯪ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯅ ꯅꯪ ꯀꯔꯤꯝ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯑꯩ ꯀꯔꯤ ꯈꯟꯈꯤꯅꯤ ꯑꯗꯨ ꯑꯗꯥ ꯀꯔꯤꯝ ꯈꯟꯒꯅꯨ ꯅꯪ ꯊꯃꯣꯏꯗ ꯂꯩꯕ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯁꯤꯡꯗꯣ ꯂꯣꯏ ꯍꯥꯏꯔꯣ
नंदी खंगी दुनी अखोई पापा क्या स्ट्रिक्ट नो हाइना खंगीने नोय पा क्या मिस्टेक नो हाइदो स्ट्रिक्ट नते कोक चाक मीनी हाइदो सात्रा पुरा मनसु खंगीने अस नंग आई वारी सिदी लोइना ताखोदना फरे हाइरो इबानी ना सुमाइना फंगरीबा कोई बचली खोली सिंसे पापा ना खंगरबा आई करी ओइदो बखंदे नंग अदुगी टेंशन लौनो नंग नसाना यारे ता हाइरो आई पाव हाइना बा अहल मन थारके कइनो नंग गांगली दुगु सना थोय कइनो नंग आइगा लुहोंगोइद्रो हाइसे ओ नंगी से मोगी लिविंग रिलेशनशिप का हाइदो अदुमाई लेसी हाइरो करीम काइदे नंग दामचागी फ्लैट मरी ले फर्स्ट फ्लोर सेकंड फ्लोर थर्ड फ्लोर करम बदल ले जाइनो करी वानो नंग गांगली सिंसे आई करीम ज्ञान ताद्रे कइनो अखोई सिदा फ्यूचर डिस्कस तोबो लागी नत्रो हे नाउ करी ओगांग सेगानो नंग nganglido ngasai taagina tarini khara changda leinabana faida ओ नंग करानो नंग नथौ कई लेगे सिगा अखोई इसागी पर्सनल वारी सना जाइनी नंग तुमिन्ने मोमो जोनगदा जोलु खंगवा कइनो सना थोय नंग हाइदो अइदी नंग से अइदी ख्वाइदगी फबा इमानबनी नंग अइदी मतेंग पंगबिनी आने खल्ली अदुगा नंग ना हाइदो रेसिंग दुगा रखो कई हाइबा ऐसे नंग नमानबने ने खल्लीबा अदुगा करी मते मु पामंगबा एगोंदगी हंदक खरनी सिगा पापाना अतोप नुपा मद लुहोंगबिरनी हाय अइबु अइ मदु नुपादो पाम देबा अइगी नुसीजबल लई ओ अदु ओइरे अदु देसु खंगी कइरो नंग एगोंदे नुसी हाइदो दुगी टेंशन लौरुनु हाय मतरो आइना चेलसी काई चेंसी हानो हारो न आहा अइगी नुसीजबल नंग नत्ते हां अइ मतरगा कना अदुगा मानिए माक मोमो जोन बद कना नुसीनगेने नुसीबदा अचौ मचा लाइरेना खुनबा करीम लेते थमोय सेंगगा लोरे थमोइगा लोइना माय मोमो योनबगी थेला से उद्रबो नंगबो नंग कुकदो क्यानि सुरगेने फत्तबा मोमो योनबद कना नुसीनगेबा न पुंछिदो चटनी गा सूप का सेमदने पेक तौबदा दुम लोइद्रोबनी अइदी मांगोंद लेपलबनी नंग हाइरो नंग अखोय चेनबदा मतेंग पांगदरा पांगोइद्रा ओ नंग साइदे मटेंग हाइसे नंग चेनबदा मतेंग पांगो सिनीने मटेंग पांगबदी लाइरी आई हाना माय मकोक से आना थुगाई ए nang ngonda phugero natik leradi kut thara jinghalune सना थोय नसागी लिमिट ते लेरु खंगवा चलो तब याद्रब नंगी मोमो सिर सुचार रोय अमू वखल याम नुआइते भाई नंग हाइरुने मोमो योनबगा कना चेना गयाबा केदोरगे मोमो जोनबदी मी नत्रबो हाइसे अदुइ नते भाई सुफजबाइबु थादोगा मोमो योनबगा चेंगने चेंगिदो अफवन पी नते भाई मिराई बिरमे आइबु मिराई बिरमे कायना नंगबु माना नोंगमता नोंगदा नुसी हाइख्रबो नंगना तंगावजरी नत्रो अइना नहानदे हाइद्रो नोंगदा अफबा नते तौरुनु हाइना मीना हाइबगा तापो नतेने दुगा पुनी रेस्टोरेंट पुनी पुरेना यामना हुजिकती मीना पुरा चखरे भाई नंग थाजरो यासेंगबा आइगा लोइना ना बाइक तका कोई बचत पसे आई लेंगबांदा माय मखुट कादो थम्मिया बनंगबो नंग नकोकतो क्यानि सुरगेने फत्तबा नंगबो कनागुमा अमना नंग लेंगबांदा खुद थम्मगा तोंगलरी नंग नुसिरनी मंगोंदा दुई मोंगददी आइसु नंग मनिंगदा तोंगबा मतमदा नंग लेंगबांदा खुद क्यारक थम्मी दुई नंग एंगोंदासु नुसिरनी ने हा नंग हाइनिंगबसु हाइख्रो भाई आई वखल याम नुआइते असेंगबा थमोइसे मचे ताना कायरेबो नंगना नोंमा हाइखिद्रा पुंसीदा ख्वाइदि नुआइतबसे नंग नुसिजबा मीदो अतोपा मी अमगा लेरमदी अदुगै हेना नुआइतबा लेते आइदो अचुंबनी भाई याम थीना नुआइते असेंगबा सक नंग हुजिकता ज्ञान तारैनीने नंग खल्लु नंग दुग याम नुआइत्रदी स्नेहादी क्याम नुंगारमोय खल्लु मंगोंददी करी फारंगनी खंगब्रा स्नेहा माना मु करिगि नुआइरोइदोइनोने गधा असी वासिनीने नंगोंदा नहांदे हाइगे तौरिदो माना नंगोंदा क्याम नुसिजै खंगब्रा केबा स्नेहा एंगोंदा नुसि हाइबा नगो फत्रबो माना नोंगमता एंगोंदा हाइसु हाइदना माना हाइदे नंगदी नोंगमता मंगोंदा हंगुब्रा मादी मी नंगोंदा हाइजलुरगा इचम चमना लैरिसे तत्खिद्रा हाइबे कीबदुना हाइद्रिनी नंगना सोमदा आ थुबीदुगी मथुंदा गाउरी अदु सिंगदो उरगा मा क्याम नुआइखिदे खंगब्रा कइनो भाई नंग वारिसे ताबदा इबु इकाइसले भाई इकाइब्रा इकाइगदमी इकाइफमसु थोगली नंग नोंगमता एंगोंदा हंखिब्रा स्नेहा काइदे लई करी तौरी कईगी ट्यूशन लाक्ट्रिनो भाई अदुदी नंग हाइदुदिना मा मसा नुआइते हैना
खरसु कोकना खनमै महुत्ता न थमोइना खन्ना येंगुना कैनो भाई माँ का हम तक फोन दवाई से नहा लो प्लीज भाई This person's phone is switched off. Please try later. भाई माई मेम चौसी लो हुजिक मतम से थेंजलकले हुजिक मयुमदा चटपा हाइदो फजदे नंग टेंशन लौनु स्नेहा पोरकपै गारंटी से अइना लौरी अइना लोइना फनबा सिनगनी असेंग की 100% असेंग मकी भाई भाई ngasi dia thamoy wase mangonda loi phonglok tron aseng ki mag lakti lakani na लाकनी ने भाई मा मसा ने उंडा हाइदे नी लाकनी आइना नंग टेंशन लौनु अइ वखलदि माग लाकपुला मनी ओय किदौरिगे दुगा नया कादना उचेक मथि फाइरक प यारिरो हा ट्यूशन मतम यौरे मनुंग चंगो लाओ as oza lag lage changlam mon oza ne na khara respect torambado ising da leitum langba cha man na khare aduga ne pi gi ba sendo sendo ga lona larok du mi ए मोय मपागी सेन तोनबो तौना एंगोन दगा मनुंग द लाखो नंग macha nu pi ne na mathong maram khang da ba momo yon badu kana chena ge Nung may bulit niya. Ay na nahaki.